Akiswani Imphal, Nolini Devi na pau pajari, ahanbada maruiba pau. Manipurda hokiba numit nipanida COVID-19 positive oibagi sang ngarang na khwaidagi nemki, naba pagalapagi sang sada marpunitoi dasmik ani ohumni. Kendragi makhada paikhatpa project sing lepkhiba matamda soidana loisinaba Mukhyamantri na mari leinaba singda pautak pikhre. Amasung leibak asida numit humpu humdoinigi matungda ngarang khwaidagi nemba sangda COVID positive oiba mioi lising marputaruk samri marputara nipan thengnaki. COVID-19 laizat ki yenglaga miyambu khudongthiba thoktanaba chekchina leibinaba amasung makhada pijariba niyamsing asi ngakna chatpinaba haijari mipum khudingmakna suksoi soidana face mask upiyu mi amaga phut taruk lapna leibiyu maimit amadi khutsa toina hamdoktuna tarutanana thambiyu mipum khudingmak suksoi soidana covid ki vaccine kapthokpiyu COVID ka mari leinaba pausingi damak National Helpline number 01123978046 natraga 1075 ta phone tawbiba yagani. COVID-19 dagi ngakthoknaba tangai phadaba chana kanglonsing ngakna chatpinaba Manipuri saisakpa Brahmachari mayum Kunjabihari Sharmana appeal tawratuna hai. Miyambu Brahmachari mayum Kunjabihari Sharmana khurumjari. Nungsijaraba ireicha sing tamthiraba COVID-19 laichattagi kanjanabagi damak Ekoi amuk hanna chection bagi pirep lagmi narasi COVID ki vaccine soidana kapthok piyu face mask soidana upiyu mi amaga gi marakta foot taruk lapna leibiyu hand sanitizer siznaviyu hand wash natraga sapon siznaduna khut sa sengna hambiyu laichat sidagi ngakthok naba matam gi laingak na piba tangai fadaba chatna kanglon sing ekoi khudingmakna ngakna chatminasi Section Wahibasina lighted a sea, Sanghanda Navagi quietly for a Pambaini, Mayambu Amukahan Kurum Jerry. Haujik mapung pau. Manipur ngarang COVID-19 positive oirakpa mioi sate nifunipan nong nating naki, mioi tarani toy lekidre. Positive oibagi sang sada nipan dasmik ahum tare ni, masi, haukiban numit nipani asida kwaidagi nemba, positive oirakpagi sang ni. Raijagi COVID-19 command control room na ngarang numidang waram thoki ba cherol amada hai puna sample lesing ni pan chamapan kunipan test obagi manungda mioi sate ni funipan positive oiba thengna kibani positive oiriba sing adugi manungda Imphal west dagi sanimanga Imphal east dagi chamahum punitoi thawal dagi samakun churachampur dagi humputaru bisnupur dagi humpu humdoi kakjing dagi yangkhaini thoi santel jiribam amadi tengnopal dagi tara kamjong amasung ukrul dagi ani yauri Masi Tharaga Raja Sida COVID-19 gi apunba positive case ki masing lesing yang khaitaruk chamnga humputara taruk sure hauki bapung kunmari da lena asagi naba phaduna mioi chamnga humputara mapan research tauki COVID-19 laichat na chingnarak pa khudingma thengna na ba sarkar na paikhat pa ya ba thabak sing paikhatli leina asita ki ngakthok na bagi khwaidagi maru oiba thawong amadi miyamda achimba pawni thina khanghan baga loinana hakshel amasung yaipa Imphal mantralay na piba chakhil thorang sing adu mapung phana ngakna chat phai basini laichat asi thingna na ba paikhat pa thorang ki saruk ama oina kendra mati rajya sarkar singna miyamna hanglakpa COVID-19 gamari leina ba wahang singi paukhum pi na bagi tamak helpline number sing hangdokle Women and Child Development Mantralay ki Child Helpline number 1098 Social Justice and Empowerment Mantralay ki Senior Citizens Helpline number 14567 amasung Psychological Support Helpline number 18046110007 ni Raija ki helpline number na 0385 2411 amasung 180034531818 ni Raja Sida National Highway and Infrastructure Development Corporation Limited na paikhatliba tungan ba project sing ngarang Mukhyamantri Nongthombam Birena video conferencing gi kutangda hanna yangsinkre Mukhyamantri gi secretary ta pangthokkiba hanna yangsinba gi mifam aduda NSIDCL gi executive director Rajiv Sudna tungan ba jila singda paikhatliba project singda haujik thengnariba khudong sadaba singgi matangda Mukhyamantri da paudamki Wapam sing adu tar batungda Mukhyamantri na mari leinaba Deputy Commissioner singda darkar leba thabak sing thuna paikhatnaba pautak piki
प्रधानमंत्री नरेंद्र मोदी की मीटिंग मखादा पाइखटपा प्रोजेक्टसिंग ओइबा मरमना हाना लेपकिबा मतमदा सोइदना लोइसिनबा ngamnaba hotnanabasu मुख्यमंत्री ना मरी लेनबसिंगदा खंगनखी जिरीबाम ब्लॉक कांग्रेस कमिटी ना डी टाइप ऑक्सीजन सिलिंडर अनि ngarang डिस्ट्रिक्ट हॉस्पिटल जिरीबाम दा सिजिननबगिदमक सीएमओ दा खुसिनखरे हाइदे कारोंग विधानसभा केंद्र की हाना की एमएलए हेनरी पाउटेना लेखिदबदा मुख्यमंत्री नोंथोंबम बिरेना अवाबा फोंदोकले अवाबा फोंदोकपगी सेरोल अमदा हाई हेनरी पाउटे असि थबक ngamba अमसुंग मियामगिदमक कथोपगा लोइनाना थबक तौरंबा लुचिंगबा अमनी महांगना राजनीतिदा खोंगदा जंगकी ममांगदा फाइनेंस डिपार्टमेंट की कर्मचारी अमा ओइना अचौबा थौदांग कया लौरमी एमतुक अमसुंग एमजीओ सेनापति ब्रांच की प्रेसिडेंट ओइरमी तुंगदा द हिल्स टाइम कौबा मसाना पुथोकचबा पाउसे अमगी एडिटर ओइरमी लिसिंग मचमापन मरफुतरा मंगादा राजनीतिदा खोंगदादुना महाक कारोंग विधानसभा केंद्र की म्यूट ओइना कारखी महांगना लेखिदबा असे मियांगी खनबा अचौबा लुचिंगबा अमा राज्य असिना मांगजरबनी हाइना मुख्यमंत्रीना मखाताना फोंदोकले असम राइफल्स अमसुंग टेरिटोरियल आर्मी की अपुनबा कांगबु अमना नहाल भारत म्यांमार ngamkhai paringda akaknaba paw ama phangbadagi tibahumba ki thabak chathbada semdoklaba शक्तिमान गाड़ी अनिदगी किलोग्राम 9,000 लोंगी कानी फगले असम राइफल्स की चेरोल अमदा हाई पोलम सिंह असिगी ममल चौराकना लुपा कोटी 93 मखाइरोंगी ओइगनी गाड़ी अदु पुथौरकपा ड्राइवर अनि फगले मखोइदगी मखाताना लुपा लाख 8 हेनबगी क्वा सुपारी सु फगतकी फगलबा पोलम सिंह अदुगा लोइनाना मियोय अनि अदु मखाताबा थबक लौखनबा पुलिस सिनकरे हाइदी ताबिरिबा पावसी आकाशवाणी इम्फाल दगिनी लेबाग असिदा नुमित हुमफु हुमदोइनिगी मतुंगदा कोविड-19 गे अनोबा केस लाख अमगी मखादा लेरे हक्सेल मंत्रालय की पाउन हाई हौखिबा पुंग कुनमरीदा मियोय 1,3,3,9 कोविड-19 अनाबा थेंगनखी मसी हारिबा मतम असिदा ख्वाइदगी हंतबा चांगनी मसीगा लोइनाना नाबा फबगी चांग सादा 43.2 लेरे इम्फाल दंगसी फुंगबा पाउसे सिंगी मरोबा पाउसिंगी दमक हौजे ngangom किरण लेरे किरण थागचरी नॉलिनी इम्फाल ngasi pongo pauses singda maroina phongnariba paukhra panba tarabadi chief minister na sakhu thorangi project sing hanne yangshin khiba covid laichit ki matang da congress ki wafam amasung covid-19 mari leina batai pausing asin haibatai pongna phamda pung kunmari da satra nipunipan positive oiki mi tarani thoi laiki de sangwa humputra mapan na phagat ki haina ahan headline tawri narol ki thodang da khangabok to mauna ha ama covid vaccine kaplo matung laiki dre one man inquiry committee semdan thijin gaduri haba pauna ahan headline tawri sana lebakta laingakna thausil heitabadagi misiminagi masing hengalakpani haiba congress ki wafamna headline tawri sangai express manipuri da positive oibagi sang nemthrakli phagatpagi sang suwangkhalakli sikhibana tarani thoini lising nipan samapan kunipan gi test tawbada satret nifunipan positive oiki haina ahan headline tawri isal express ta manipur da positive oiba sang singthaningai oina hanthare mioi lising nipan samapan kunipan test tawbada satret nifunipan positive oire tarani thoi laikhidre haina ahan headline tawri irei bakta covid pandemic tagi miyangi punsi kannawa policy semhogdobana ani subu web asida misimina yamna thoklibana haiba govindas ki wafam na han headline tawri huyalan pauda anabasing laying bidaba masung laying man hena lawbugi wathok government ki order in the hospital singi mathakta high court na action lokhan aba khangan krai pauna headline tawri Imphal Free Press ta laingak na COVID-19 laisi thengnabagi thausil fel oire haina MPCC na phongdokli wafamna ahan headline tawri Morning Bell da June amadagi hojik phawba da khwaidagi nema chang da ngarang positive oiki taranithoi sikhi haina ahan headline tawri Sangai Express English ta taranithoi sikhi anawo case chatre nipunipan thengnaki haina ahan headline tawri People's Chronicle da NSIDCL gi project sing chief minister na hani yangsin kre haiba pauna han lamai da phongni Nolini Thagasari Kiran लोइसिलकपदा कोविड-19 दगी ngakthoknaba face mask upa phuttaruk lamna leiba khucha amati maimi tarutana na thamba haiba achamba thawong ohum asi ngakna chapinaba amukhana ningsingjari aroibada maroiba paw amukhana manipurda hokiba numit nipani da covid-19 positive oibagi sang ngarang na khwaidagi nemki naba pagalapagi sang sada marphuni thoi dasmik ani ahumni amashung lebak asida numit humpu humdoini gi matung da ngarang khwaidagi nemba sang da covid positive oiba mioi lesing marphu taruk jamri marphu tarani panting na ki pauloi jare